ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯍꯦꯛ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯍꯩꯗꯕ ꯇꯥꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯍꯥꯟꯅ ꯁꯨꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯄꯥꯎꯅꯤ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯏꯁꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯦ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯏꯪꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯗꯤꯒꯅꯤꯇꯤ ꯑꯗꯒꯤ ꯃꯁꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯌꯥꯝꯁꯦ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯄꯥꯟꯒꯤ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯟꯆꯦꯛ ꯇꯧꯗꯅ ꯆꯪꯁꯤꯜꯂꯛꯈꯤꯕ IT's ꯀꯩꯅꯣꯒꯤ ꯃꯇꯝꯗꯒꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ 63 ꯂꯩꯃꯤꯟꯅꯔꯤꯕꯁꯤꯒꯤ ꯑꯁꯥꯡꯕ ꯍꯤꯁꯇ꯭ꯔꯤꯗ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛ ꯌꯥꯅꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯝ ꯁꯟꯇꯥꯏꯅꯔꯒ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯗꯕ ꯃꯄꯥꯟꯒꯤ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯉꯝꯗꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯑꯣꯏꯔꯣꯏꯗꯕ ꯃꯪ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯪꯕ ꯍꯥꯏꯖꯥꯂꯦꯡꯉꯝꯒꯨꯝꯕ ꯀꯨꯀꯤꯂꯦꯟ ꯒꯥꯏꯅ ꯇꯧꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯥꯏ ꯍꯥꯏꯗꯅ ꯇꯧꯍꯩꯗꯕ ꯍꯥꯏꯍꯩꯗꯕ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯈꯛꯀꯤ ꯃꯪꯂꯥꯟꯁꯤꯗ ꯍꯦꯛ ꯂꯥꯛꯄꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯄꯥꯟꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯂꯣꯝꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯌꯥꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯃꯥꯒꯤ ꯔꯦꯁꯦꯁꯇꯀꯣ ꯃꯥꯒꯤ ꯖꯥꯠ ꯀꯨꯆꯨꯗ ꯈꯔ ꯃꯥꯟꯅꯔꯒꯁꯨ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯎꯏꯀꯣ ꯃꯔꯝꯗꯤ ꯈꯔ ꯑꯃꯅ ꯉꯁꯥꯏꯒꯤ ꯆꯤꯟꯗꯒꯤ ꯉꯁꯥꯏ 1947ꯒꯤ ꯄꯥꯡꯅꯨꯡ ꯑꯦꯒ꯭ꯔꯤꯃꯦꯟꯒ ꯇꯧꯈ꯭ꯔꯤꯕꯅꯤ ꯌꯥꯝ ꯆꯤꯅꯥꯒꯤꯁꯨ ꯀꯩꯅꯣ ꯕ꯭ꯔꯍꯃꯥꯒꯤꯁꯨ ꯑꯆꯧꯕꯀꯣ ꯃꯗꯨꯗ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯨ ꯆꯤꯟ ꯁ꯭ꯇꯦꯠ ꯀꯥꯏꯁꯦ ꯃꯁꯛ ꯈꯪꯈꯤꯗꯕ ꯌꯥꯝ ꯅꯧꯅ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯁꯦꯄꯔꯦꯠ ꯇꯥꯟꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯌꯥꯅꯗꯗꯅ ꯃꯣꯏ ꯇꯛꯈꯥꯏꯔꯛꯈꯤꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯆꯦꯠ ꯑꯃ ꯐꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯝ ꯁꯦꯝꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯩ ꯒ꯭ꯔꯨꯞ ꯈꯔ ꯑꯃꯅꯁꯨ ꯍꯦꯛ ꯑꯗꯨꯒꯤ ꯆꯥꯎꯕ ꯃꯪ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯌꯥꯎꯔꯒ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯐꯛꯑꯒ ꯑꯆꯧꯕ ꯖꯥꯂꯤꯡꯉꯝ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯂꯛꯄꯒꯤ ꯃꯪꯕ ꯀꯥꯡꯕꯨ ꯑꯃꯀꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ST ꯁ꯭ꯇꯦꯇꯁ ꯐꯪꯉꯀꯥꯟꯗ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯄꯟ ꯐꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯁꯨꯝ ꯄꯦꯟꯖꯕ ꯀꯥꯡꯕꯨ ꯑꯃꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯅꯥꯒꯥꯅ ꯁꯨꯝ ꯇꯛꯈꯥꯏꯔꯛꯄ 1990sꯒꯤ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯕꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯨꯛ ꯁꯦꯞ ꯑꯣꯏꯅꯕ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯣꯏꯅꯕ ꯚꯥꯔꯠꯅ ꯀꯟꯕꯤꯅꯕꯒꯤ ꯒꯥꯏꯅ ꯑꯗꯨꯗ ꯃꯪꯂꯥꯟ ꯈꯔ ꯁꯥꯒꯠꯄ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯋꯥꯔꯅꯦꯁ ꯑꯣꯐ ꯊꯣꯠ ꯑꯦꯟ ꯑꯦꯁꯄꯤꯔꯦꯁꯟ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇꯗ ꯌꯨꯝꯐꯝ ꯑꯣꯏꯗꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯃꯣꯏꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯁꯨ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯉꯜꯒ ꯅꯛꯅꯔꯦ ꯑꯌꯥꯝꯕ ꯄꯣꯄꯤꯗ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯅ ꯌꯥꯗꯕꯀꯣ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯩꯅꯣꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯃꯁꯤꯗꯒꯤ ꯁꯦꯟꯗꯣꯡꯗꯨꯅ ꯃꯈꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯥꯏꯋꯦ 2-3ꯁꯦ ꯃꯁꯤꯗꯒꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯥꯛꯊꯥꯛꯀꯤ ꯇꯥꯟꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯂꯥꯛꯅꯗꯕ ꯑꯗꯨꯒ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯐꯣꯔꯦꯁ ꯑꯟꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯐꯖꯅ ꯇꯧꯔꯒ ꯂꯝ ꯏꯅꯐ ꯁ꯭ꯄꯦꯁ ꯀꯣ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯥꯝ ꯆꯨꯝꯅ ꯄꯨꯊꯣꯛꯑꯒ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯅꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯁꯛꯂꯣꯟꯁꯤꯗꯁꯨ ꯆꯪꯕ ꯉꯝꯗꯕ ꯑꯗꯨꯅ ꯍꯥꯏꯋꯦꯗꯒꯤ ꯂꯨꯠ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯔꯒ ꯑꯗꯒꯤ ꯈꯥꯏꯔꯒ ꯑꯗꯣꯝꯗ ꯆꯪꯅꯤ ꯀꯥꯏꯅ ꯍꯦꯛ ꯂꯥꯛꯄꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤ ꯈꯦꯠꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯐꯪꯉꯔꯣꯏꯗꯕ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯋꯥꯕꯅ ꯍꯦꯜꯂꯛꯄ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯍꯦꯜꯂꯛꯄ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ
हाइब तारे मिटो मिरान चासिंग सुम पुसलुर काना मकोई मयाम दुगी ओइबा कनो मयाम सु सिनमंग मुक्तबा मयाम सिंग असिना मकोई मसिंग गी मरत मोड से याम चाउ चाउ न खेनरकबा अदुगा इंडिया की लाइरिबा सागी अथॉरिटीज सिंग सु मकोई सिंग से इवन याम फजना लेदना इमिग्रेशन एक्ट ऑफ 1951 गी राटिफाइड तौर कान मदुई मखाना मकोई से रिफ्यूजी ओइना गी स्टेटस तक थमगा समोयर मगु डिटेक्शन डिपोर्टेशन को मागी आइडेंटिफिकेशन की प्रोसेस मयाम जे तौर कान फम चा जाना लोइसलगा जो थंबीबे कनो सि लेतबा मयाम सिंग सिना ओइरक्लिबा बैकग्राउंड नि अदुना ख्वाइदगी मरु ओइबदी मणिपुर से सुगाई कायबे यादबा अमखंगनी हाइबसि महाना मयाम पुनबा खंगबा मचंगी को अदुगी मरक्ता कोई एनआरसी कोई मियामना तालिबा को आईएलपीएस सु लेदना कनो अदुना साइगी नेशनल रजिस्टर ऑफ सिटीजन्स की डिलिमिटेशन के मांग तबुदोनी लाइबा सिगुम से तौथो कांदा लेफम थोक्तब जिंगदुना रिफ्यूजी स्टेटस त लेरगा हान लेजरिबा कुकी कांगु को अकोइना दु खांगे अकोइ से मणिपुर से फुल कंट्राक्टना सेमजबनी अदुगा मसिलि सांगसिना लापनी अदुबु अम्ब्रेला ऑर्गनाइजेशन को मैतै भैली द लेरिबा देन नागा अन कुकी लेमिनजब यादबा गातनी तबुदि वेदर मैतै ओइगेरा कुकी ओइगेरा म ओइगेरा को अकोइ हेक्ता लाक्सलगा लेबिगी नियम सिमथि आइनसु यादि लंदमसिनसु यादि को मधु मसी हा खंगदबनी मरमदुना हाय मियंसि येंगुरगदि हौजिकसु कनो अखोइगी याम का हेना अदुम हाना सुनबसि लाखिद्रा मोइगी कनो सिंदा मसी थोनिंगदे तवनिंगदे अदुबु मखाताना मोइ मसिनसे हनमनाइदना अदुम खरिगो भायलेंट ओइबा कनो खरा लाखिनी आइबा पोट सिंदे आई प्रेडिक्शन थमी मरमदि मोइगी लेजरिबा ग्रुप सिंगी मियेंग को मसी मागी लनाई तगी ओइबा मणिपुर की ओइबा अपुनबगी वाखलोंदा यावदबा पोट अमा ओइबनिना मसी नुआइते को अदुबु मसी तौरोइदबनी अदुबु उरिबदी सिगुम से हेन हेन थोलकनीना खनबगी कनो मलै मखोइ मखोइ लेदिबा एटीट्यूड बिहेवियर अदुगा मोगी ऑब्जेक्टिव ऑफ देयर स्ट्रगल्स में येंगरो को थंगे को हमदा ओजानी सुबजे पोना फंगी हेडलाइन से गेम तंग थमजगे